Airport Authority na Leibak Miyamda Lanna Uhanbire Loumising Airport Pakthok Chokthokpagi matangda authority na lawsinkraba lamda law urubagi matangda Loumising Lanna Uhanna Bhonare aina ningombonggi Lomi Kharana Phongdorakle Pausi asiga akhanana unabada Lomi Kharana aike Bir Dickenderson International Airport ke authority na lawsinkraba lawphamsingda law usinbadagi usekaya paisalakpana Maram Oiduna plane tab amadi paikhatpada khudongchadaba mayoknabaga loinana khudongthuiba tholaktuna miyamgi thawai mangkhigadra aibagi Singnapal Leibak Airport Authority na Pawpampi Sing Manganta kan Kibani Aina Airport Director na Pungtorok Liba Asiyum Pam Yaw Dawa Pam Amani Loumising Bo Leibak Miyamda Lanna Uhanna Bo Hotnabane Airport ki Director na Cheng Kezi Khara Awai Kezi Khara Pangbi Bana Loumising Awaba ko kan bangamloy Airport South Tung ki Mamang the Airport ki Sekpal Manak nak na law unaram bangaktani Matamatu to usik na Maram Oiduna Kudong Tiba Thoki bagi Pau Leikhidre Supna ki Loumising na aran bamong do Pau usille law usille ai bagi kudong chadaba Kudong Chawal Lugduna Jamlaba Lopongsinda Auriba Pawpampi Sing Manganki Aina Atamna Taubane Mamang the Airport Authority na Yangsin Balakibada Loumising the Aran Bamong the Low Usilrobasu Housik the Paupan Bahor Klabanina Ta Ama Nidangai Biduna Low Lokan Biko Ayakibani Adubo Minung si Yautana Tauge Ibigi Matagum Paupan Bahor Klabamatam Asida Lopum Puna Manganta and Pirambaki Tong Asi Tasing na Pende Maram Oiduna Marile Nabasing Amadi State Legislative Minister Nabiyang Sang Bitunat Lairaba Loumising Awabako Kanapu Nabiu Aina Supongdorake Atop Lomi Amana Pongdor Kibada, Malingi Mapong Gada Labor Airport Kodimaki Manak na Asukpo Umang Wamangkaya, later Basunate, Impal Airport Manak na Labor Mapam Sing Tadika here na Asukpa Mapam Sut Late. Chupnagi Low Kara Uriba Ashinatana, Airport Director Usiak Basilak Plane Taba Amade, Paikat Pamatam the Kodong Satabakaya Mayuknari Iribasi, Loumising Bo Aran Batanaba, Honabani. Minister Ankelian Gematakta file Toropa case disposed to Oikhre. Sosan Purgi Goitek Tonjang Beles ki Chief Amasung Chairman Thongnao Guite Sahi Yangai Kataren Apok Leikhidre Thongnao Guite na Petitioner Oiduna Minister B Hangkalian Amasung Official Anigi Matakta Manipur Human Rights Commission MISRC da file Torokba complaint case ama Commission na Oile sa Thrapa Matungda dispose to Oikhre Complaint petition asigi matung ina Commission da lokot pa case number na 59 of 2020 ni Commission na case asi lokot ba matungda masiki Petitioner ki maikay deki miscellaneous case number 2 amasung Case number 2 of 2020 amukasu file tawraki aduga case asige respondent amu Oire Minister gi maikay degisu miscellaneous case number 7 of 2020 file tawraki bani aduga complaint case aside yawriba atopa respondent singna Director General of Police DGP Manipur amasung Chanchanpur Police Station gi police officer in charge osini atopa pau amadana mirep singi criminal record pau sida phongtokna bakhangan khre Mikal da mire poikata music criminal case ta senaba tarabadi amblok hanna pausi amasung television da mayak chengna phongdok kada bani haina election commission na khangan khre politics the criminal sing khongthara pathing na bagi pandam da lokholak pathorang gi charuk amo oina election commission na thokiba statement amada aike madudi mirep che lokthok pagi aroi banamit jawgada banamit mari di kwadingai da mirep sing criminal record phongdok tuna Miyamda khangan kada bani mirep che lokthok pagi aroi banamit lawgadaba jawgada banamit Mangani Degina Nipani Pawu Watingai da Amuksu Mirep Singi criminal record Pongadabane Mikal Pangtok the Bandumit in Watingai da Omlok Supo in a Mirep Singi criminal record Pongdoktuna Miyamda Mayak Sing na Kangan Nabagi Wapamsu Election Commission na Kangan K Karamba Misek the board Pika de Ibado Miyamda Kantanabagi Kudong Jawa Pangan Oina Election Commission gi Akanabatawa Asi Lokalapane Positive Inmet Anin Nanthokkhre Pune City gi Yerawa the area the labor temporary jail amake isolation facility dagi coronavirus positive Oiba Inmet ani Nanthokkhre aina senior jail official amana ngasi Phongdokkre official duna aiki makoi ani andak the Covid-19 positive Oiba thengna badagi Yerawa the central jail mi chinba hanthana bagi damakta hangdokpa temporary jail adugi isolation facility da thamlakhibane makoi ngarang Thongnao amake grill fakkairaga isolation facility adudagi Nanthokkhibani amade haujik makoi gi khongul lina bu honari aina makna Phongdorakle Maragasida Police Commissioner Positive Oikhre Kolkata ki Police Commissioner Covid-19 positive Oikhre mathengna ba loina na home isolation tokre aina senior official amana ngasi Phongdokkre Kolkata Police ki official na aiki sahi yangkhani toi churaba IPS officer adu numit kharni ki mamang tagi masangam dana leirakhibane mahak ngarang test tobada Covid-19 positive Oikhre mathengna khibani aina Phongdokladuna official duna aiki haujikti mahak home isolation tawri Maragasida Kolkata Police ki assistant sub inspector ama Covid na Maram Oiduna Leikhidre Official duna aiki Gautam Mahato Sainipu ASI adu ngarang city da Leibak hospital asida sikhibani
Housing Pabada COVID-19 Maram Oiduna Kolkata Sikiba police person kun Hena Sikre Nakalamaromda Orisia ki minister amasu COVID-19 positive Oikhre Child Development amasung Mission Shakti ki minister Tukuni Sha COVID-19 positive oiramba thengna khiba ka loinana Housing Pabada virus asi positive oiramba thengna khiba state ki minister masing manga sokre Mahak COVID-19 positive oiramba thengna ba ka loinana Housing home isolation tawri amade mahaki hakchangi phibang phari aina Twitter da thakatpa warol amada sahana phongdorakle Karigumba darkar oibadi hauki banumit kharan siki manungda mahaka sokna samnaki ba khudimangsu COVID-19 ki test tokthokna na mahakna appeal tawre sahat tharaga hauzik pawpada coronavirus positive oiramba thengna khiba Orissa ki minister masing manga sokre aroibada content singa sigi maroiba paw khara asiba pawdum jeri Manipur local news YouTube channel amade Facebook page asidagi yengbiru puna mapotha ka chari loinana channel asina dom da kanar badi subscribe like and share to ba kawi gnu puna mapo amukhan na thaka chari